अहनबद मरुब पाउ पिजरी सिंगनngay oiba misida laikhidrabi mahiroi bebisana misigi asumba langla langjin puthonaba taksiladuna mafam kayada mairagi rally satli thingnaba amadi ngak serba honabada Manipur police kharai khangduna chenari mayai kaba chinjak amadi niyom lana changsilakpa miyoisingna yosin khiduna maitai furup asi mutkiba yabagi akiba leire haina Manipur gi chief minister N Birena nungang mafungdokre Lok amada kai ani kunba yadabani hojikti chingnaba hore nomnura dravasu kengedaba koi drava lengak amani haina MPCC gi president gai khangna karemna krai amadi lengakna mahiroi bebisna misigi asengba langla langjil puthokpada matam thintha liba asi live active haina RJSP na ninda torakli Kurumjari, Times of Manipur News yang beri besingbo kumentam jentan taram loksari, hozimiam do pok santong pijari. Singdaningai oiba misi da laikhi drabi mahiroi bebisana misi ge asum balang langjil puthokna batak siladuna. Jeshina leibak miyam da lauthoki bagi matungi ngasi numidang lamda masigi tongan bamfam singda miyamna mairagi rally chatuna penda ba kholau kaya laukrai. Maikai kya dage Imphal mayol tamna lakiba mairagi rally thanaba amadi pamdaba thodok sing thoktana ba honabada policing kharai khangna khidre. Imphal West District oina thangmaibangi akoiba mafam singdagi lakiba mairagi rally police na DM College gate mapada thingbaga lenana rally adu thugai khi wahemgam laikai kangabom laikai kwakaitel fayeng kangchup lamsangge apunba oina fayeng apunba nupi lumna sinduna mairagi rally chatkhi Bisnupur District oina Nambol Moirang Kaibul Lamjau awang laikai da mairagi rally chakhi Thobal Maikai gi oina Thobal Bazar Leirongthel Sengmaijin Thobal Khetri laikai Waitho Yaripokta mairagi rally chakhi Imphal East su wangkai ayang pali konang ani karak lamlong bazar yauna maikai kya da mairagi rally chatkhi Jiribam da Kalinagar Youth Club KYC Jiribam amade Lairem Vilaikai apunba nupi marub LLANM Kalinagar ani na khusamna bebisana mihat yaningde asumba wail puthu haina takseladuna ngase numidang mairagi rally chatkre rally adu Kalimai Mandop mamangdagi hauraga Iravat statue yauruba matung Kalimai Mandop ta amuk halaktuna lamthungpham oiki rally adu da saruk yakiba KYC and LLANM Jiribam ge advisor M Hemantana rally asi bebisana misi yaning da phongdokpa loinana lengakna asumba wail puthokpiyo haina lengaki mafamda wakat chabani misi asida samamnaba amadi adumak lehaliba asi Jiribam da yaning de haike dalai jaba koi mai bel sing amasung Kalinagar Youth Club ani punduna laikhi drabi bebisnagi misi sigi matangda asumba wail dupi waiduna Manipur lenga ki famda wakat poina ekoina silent lima sasai Nakalamoromda bebisana misi gamari lenena sem kiba jeshina Manipur lengakta case asi section 302 hablaga CBI da sinana ba amadi asumba wail puthokna ba taksin kiba adu thabak ta onthorok ta ba makha tana akan ba khongjang sanction khigani haina jeshi gi cherolamana hairakle Celoduna Haribadi, Hayang Ayuk Pung Nipan dage, Numidang Pung Taruk Fauba, Tau Grounda, Sanksilagani. Kongjanga Lamda Masigi Miamna, Saruk Yabiu, Hojik, Zelda Lariba, J. Sigeko Convener, El Pratap, Narang de Gehona, Lieutenant Sarah Henbegi Kongjang, Sanction Kiba, Hokre Hairagli. Yellow mi kanabagi wakalonda tuan bat tabakta mai onsilingai mayai kawa chunjak amadi niom lana sangsilakpa miyoisingna yosin kiduna tunglam chatta maitai frop asi mutkiba yabagi akiba leire haina Manipur gi chief minister N Birena phongdokre wafam asing ase research forum Manipur reform amadi state archaeology na khusamna na sinduna kangla hall da pangthokiba leikidraba Dr L Bagasandra ge anirak suba kumon thoromda chief guest ki warol pireduna phongdokibane manu makha taraduna piklaba frop asige leijaramba thogalon Fazavalam Sajad Amadi Tauhaiba Tauhaidava Kya Ashina Manglam Chata Sahi Lising Anigi Puari Tamlambani Adubu Live Activity Hariba Thogalon Sing Asi Mangsilakpana Lamda Masida Tahi Uhaidava Thodokia Thoraklibani Maramasina Hanadagi Leram Lava Nat Amadi Chana Kangon Sing Asi Kaidana Bahona Minava Matoktai Amadi Lamda Masida Kundariba Yalomi Singbu Kanna Bahonabada Manipura Kundariba Purukunimak Punchinduna Masa Masagi Togdang Sing Puneravadi Hena Mai Pakangangani Haiki Amaromda Manipurda Hojik Ani Topagi Mongda Maitai Mitai Haina Lariba
asisu warusin ama poraktuna prup asibu malemda sak takpada akhang ahising punna tanaraga hena fajaba oinaba honasi haina art and culture gi minister Eljendra Kumar na phongdokhi matam telaba sayani makhai sida koi khara gaidi tawjabani mayam gi penbi da na mani but ekhoi gi capacity da ekhoi gi within our limit laiba sing de ko yaringe public interest da koi work to bani babung hoina khalamba irammiba direct sigi man yaurammiba Manipur gi future da ekhoi gi jati sida si oiraba yai asumai tordi fani kaina tordi pon mayam sa koi pukhat pa matang sare matam sare na admaina ai haijiningi Aikhoi Manipuri sing ase individual oinadi India da hiram khuding da khwaidagi fai aduga awon bagi wafum lakudadi watli haina Manipur gi chief minister N Virena India gi freedom movement sing da Subhash Chandra Bose INA and contribution of Manipur gi matang da khanen na bagi INA memorial hall moirang da pangthokpa thorom amada phongdokre mang makata na haikibada punsinduna khanen na bagi platform amatang leiragadi khwaidagi haisingba saukhat palamdam ama oigani innovative ideas mayam thallaba mayam ama leirakanda why we are not able to achieve is other state si kari dagi weakness si kaino ba koi collectively koi we are not working collectively akoi aine gi hujik lei riba area se masi khara chaukthoga taunana ma government na koi process to hore koi sida nan laktana koi SDO kari mayam DC laktana hanagi bom ta gi buda sopo yum lei riba yum singdo ado fajana koi somewhere moi gi resettle taunana ba jaga ama koi government na provide tawraga hujiki bonduna landuna khudam oina sokraba dugumba mafam singdubuna INA gi portion amo helaga fajana international gi thakta international gi tourist mayam lakpa yaba adu India gi mayam na INA yengba lakpa matamda aduguma international standard gi taunana bado koi ayama process to bolore Thoromaduda India gi ningtam landa INA gi ihogda asobu thogang lokhiba moirangdagi leikidrava freedom fighters singi masa masu singda makoi gi ahal singna lokhiba thogdang sing adu sakhang boina kudol tamduna ikai komna bodke Thoromaduda saruk yakiba BJP National General Secretary Ram Madhavna mamangda leikiba INA gi thongna lingjel adu mipung khudingda leiragadi aikoi gi lebaksi mina laksaba yadaba saukhatpa lebak ama soidana oigani haikhe Thoromgi saruk amoina atoiba mithunglen singna INA moirangi complex ta usara sing shu thakhe 75 years of the great occasion. Although it happened in April on the New Year Day, which Manipuri celebrate on the 14th of April. It was on that day, 75 years ago in 1944. The INA army had hoisted its flag here, and when that flag hoisting happened, many from Manipur, many leaders and many people from Manipur Lok amada kai ani kunba yadabani hojikti chiknaba hore nomludrabasu kengadaba koidraba langak amani haina Khurai Block Congress Committee na sinduna Kangla Sangom Sangda pangthokpa boot level interaction program amada MPCC gi president gai khangomna phongdokre PCC gi member KH Ratan Kumar na haikibada Congress party gi mapangal hena kangkhanaba interaction program asi pangthokpani Khurai Kendrada party asigi mapangal hena kanhanba tangai fade haina haireduna mahana grassroots ta leiba member singi apamba sing khangdoknaba honabani haike Amoromda MPCC gi president gai khangomna party amagi mapangal hena kanhan bahibisi maroina boot level da laiba worker singna hena mari fanba adune boot level gi interaction asina kari pami kari awatpa leibage haiba khangdokpada asobot mateng oi masina party kangkhatpadasu hena mateng oi pali balengak asidi nampuda sem ki ba lengak amani hojikti lok amada kai ani kunba yaraktre chingnarakle maningbi oiba ongkhanarakpa kaya mimang thorakle aina ngangluraga amadi ngangudrabasu makoi maselda khanaduna hunaduna asoiba kya masana dum haidorakle go to village ki mahuta go to Delhi chatpiu state asigi development ki paisa launa bahona biu mission 2022 da Congress party na sit masing nifumanga yauna bahona si masida boot level da laiba worker sing mapangal kanhan si haike makoi party da sason to riba party yawi party se makoi party chi yawi worker sing ado adu akhoi kai kinari ha akhoi suai na sa no khoi suai no state right paisa lete
अगर आई हाय खुंगंग चलू हाय दो खुंगंग चलू सोई को दिल्ली चलू पैसा करो स्टेट की डेवलपमेंट के दमक तो पैसा करो असी को नमक से स्टेट की लेंगा की मथौ दांगी खुंगंग दो चप को चचगे को लेंगा नदी खुंगंग को हन चपिरनु वादने बदी खुंजामया नखोय मथौ दांगी लेबा के दमक तो प्रजा के दमक तो दिल्ली चलगा लौब याबा अखोजी ड्यू शेयर स्टेट असिगी को मयाम से सेंथांग से लौथरकांदा मणिपुर से याम नुंगाई याई का स्टेट हम ओयो खन व्यू अखोय मतम द फयाम तौरे नखोय न सुमसु मदु अखोय दौन तौने खन व्यू अदो stop going with to khungam start going to Delhi Pali balengang asina mahiroi bebisana misigi aseng balanglalang jing puthokpada matam thindan ba asri laibak thibani haina Rashtriya Janhit Sangharsh Party ge State President Senjam Nandeswar na phongdokre ngasi khuyathong da leiba party sigi mayal loising da pangthokiba pawming ga unaba amada mangna makha taruduna misi asigi matang da lengang na SIT ama semduna thigaliba asida miyamna apenba oidre matang asida lengak na tumin na leisin ba si miyam gi apam gi mayok ta leibani haibada haiman bathok loi wathok asigi waroisin lengak na athuba matamda puthokpinaba magna lengak ki pungning singsin khe Bibisana gi kesi yamna thuna loisin biu aduga loina na masida Bibisana gi kes da phagriba miwaising GAC gi nuti hum yauraga makoi tara tukse athuba matamda thaduk piu edi apha apun toba si agoi sak liba mai de gi haijin baga sa manare masi tobiganu santi oiba mongda wari sanasi haibani adun huzik protest toriba mayam se dharna phami mayam satra mayam loina phajilaga tangtu leidaba santi ma porokko ngamgodra haiba question ma su hangjari aduna masina police na law enforcing agency singna police pu khulai oina seasonaraga satra sastri singda tear gas caption ba imai ben the tear gas caption ba phu ba seibana to ba masi yamna koi democracy sat pale bakta ai kai ba yam undemocratic oi ba mong ta lakwaji akoi party sina yam highly masi yam objection oi ba masi akoi highly condemn tawi haina ju asimaju thamsage ngasi ayuk pung 8 lom taba matamda Bisnupur district ke manung sanba tidim lambi paringi mamang thangba upokpi amadi topokpi ani ge lona ba lobukta naha ama jingnani ai bamong da siduna leiram lai laikhidraba me adu upokpi mamang lekai ward number 10 dage thoksom thinau sahi 19 apokpa ibomsa kawi asi bahaksang adu ngasi ayuk lobuk chatpa mioi singna thengnarakibani khudakta police ta pau piraba matung police amadi forensic expert ke kangbu laktuna yengsilba matungda lokhatlaga rims ki miren sangda thamkhrai thokdok thokom dagi fangba paugi matung inadi laikhidraba thinauna siraga leramba matamda mahaki oi thangba managi saruk kakthalambaga loinena lukham yauna narumgi mafam singda sopagi dafam lerami mahak kanagumba kharana phuraga hatpa oiramgadra haina thajanare imung manung dagi fangba paugi matung inadi mahak ngarang numidang mayum dagi thokibadagi thiba khangdana leirakibani hairi nakalamromda ngarang numidang pung 8 lom taba matamda thinauna siduna leiramliba mafam adudagi meter 15 rom chatlaga tidim lambi paringda winger amana thombagi thokdoktasu miai ani laikhidraba sing adudi topokpi maning lekai dagi livestream ingaivi atopamingna ingobi sahi humpu apokpa laikhidraba yaima amadi lekai adumakta dagi oinam birahari chahi humpuni thoi apokpa khoidum kawi mahak hospital da pukhalaba matungda laikhidabani aduga ingaivina thokdok thokpam adumakta da laikhidabani makoi anibu thomlamniba winger adu imphal dagi moirang tamna lakpani gari adu thorakhiba driver aduna ngaikong khulen maning lekai dagi laikhidraba nitai gi masanupa lamabam rajen chahi 13 thoi police na fare hari mitai irol iek loina silol apun balop milal lingkhat ki ba chahi 13 ngapung farakpagi kumon thorom ngase imphal gi gem hol da pangthokre thorom maduda athoiba mithunglen oikiba manipur gi ningthau leisemba sana jawbuna lusingduna isagi iek irol chakhona ba honabada achobo thodang lorom kiba lusing purel singsubam akaba amadi bokuchan gi photo da miyamna leisu katuna ikai khumna ba utke thorom gi saruk amoina laikhidrabi mahiroi bebisana gi misi asibu yaning da ba phongdok laduna miyamna minute ani tumina leptuna awaba phongdokhe ngasi pangthokiba milal gi mapok kumon thorom ga mari lenena sahi asigi oina bosem amade kosem na loba class 10 amasung 12 ki parikha da mitai mek subject ta ma khwaidagi wangna phangduna mai palakhraba mahiru singda asam khudol piduna pungning thogatke athoi ba mithunglen gi oiba warol piraduna manipur gi ningthau leisemba sana jawbuna aikoi gi layo khraba ipai pusingna thambiramba iek irol asi sakhonaba honabada punamaki thodang chawi mitop gi mayek
Sanabasingda Mipal Tangdaba Isagi Lol Mayek Chanahanbada Punamagna Todang Luminase Haiki. Halaman sing na thambiramba akhoi ariba laik la su sing mayam ama leiba dusu akhoi gi lol mayek asida akhoi mayek asida akhoi gi handok na ba kari hai akhoi gi mayek ta onthong na ba madu maina akhoi gi khongjang si sangsal lagadi akhoi ngasi pangthoi ba tholom ba sigi chap chawa adu ba wakhal lol adu phangene ne khanjai aduna aina aigi miyam da aina appeal tawjaning ba se akhoi ngasi chawkhalaba male masidadi akhoi mi gi mapon masai da tangaga leiba si ngasi yam ikai na raba du gumba kainom oirabani aduna ekhoi leijaram dragadi khangdre ekhoi leiram banina ekhoi iro leijarami ekhoi yek leijarami ekhoi punamak leijaram banina ekhoi anoba miro ekhoi nadi ekhoi iro yeksa adagi ate leiriba ekhoi pai puna thambiramba ekhoi posingsa ekhoi siznaba horasi masi nungsiba horasi masigi damakta ekhoi khudi mona angamba thakta honadana masi malemda masakta asi habado ai ngasi gi sigumba nasida ai tham Paugi Maruktan aten bebre matang luminase. Welcome to Times of Manipur. This is Sarithya Chongrang giving you news in Hana na fanglamba kang lafut ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayam su amungtang mahau yingbi Kangla Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khangan bangam lagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haibagi chingna badu kokhanbiyo akupa marol gi damak lamjingba jewelry da lengsin birau Lamjingba Jewelry, good quality is our priority. Break matungda makata pa pau pijare. Bebisana misigi asumba langla langjin putho haina takseladuna ngasisu kawa Lamdaibung Women Welfare Organization asinduna kawa Lamdaibung da wakaning famkhre. Wakaning famadu da saru yakiba organization asige secretary Lifram Rosnina mihatpa asi safuda yoktuna thamliba ngamugum phawangam da bahibasi lengak pairiba lucingba singe yamne ikai ngai oiba thongni. Athuba matamda mihat asida senaba myoising puthoktuna miyam khangna serak phangangadabani haike. Guli jaba singi karaba tawba singi guli karaba tawba singi phana badang leibara aduga naharon phana badang leibara akoi gi asiba ma irai laina room mamada adagi family amada thokdana leiraba irai laina chafu manung dang amu yokpadawna phaba yaraba phaduna leiraba kaya sidagi achumba puthokdana hujipawda tha ma isagi karama pangthokdana leibiriba se yam nungaijade icha sing laik tamba phangalu pangandabadi akoi yaroi haibna chingbado khitang thumali magi du icha bibisnagi mathau mangam pangthokpa loidri magi machadi chahi ama larik tamba lepaga chu mathang chahi da larik tu chahi ma honaru baga plus magi class ani ra khanjamba da mai mark wangna phangba satri ma oigadobini loina na mai machadu mapunsi chupagi masak udori bini somda icha bibisnagi di lariki quality chu phangaroi masak chu uba phangaroi aduna inawoi bungo akoi kainogi TOMTV gi kuthangda paui chantok piri bai sinau sigi kudangda inau nupagi pungning jingjing jari kitang tapthabiu adongi wahaido kitang nungai taba praja ima iben singna paujai Mitai bu schedule tribe ki lista chanhana ba sarkar asina hona pham thokpa thabak sing athubada hona biu haina schedule tribe demand committee Manipur SDDCM general secretary ke Bogendra jina phongdorakle August Mapon bu International Day of World's Indigenous Peoples 2019 haina malangem pham khudingda palan tobugum SDDCM nasu palan thormasi pangthokibani Palace compound da leiba lamyan basangnen da pangthokpa palan thormadu da
MHRC के एक्टिंग चेयरपर्सन खाइदेम मनी MU की फॉर्मर VC प्रोफेसर H Tombi MHRC के फॉर्मर एक्टिंग चेयरपर्सन याम्बेम लावा STDCM के फॉर्मर वर्किंग प्रेसिडेंट N Nauda Lenkomba Amadi STDCM के प्रेसिडेंट Dhiras Yumnam Amadi सीनियर एडवोकेट I Lalit Kumar na थोरमपु ओइने सरुक याखे तोंगान तोंगानबा लुपसिंग अमदी STDCM के मखादा लैबा लुप क्या के मेंबर क्याना पालन थोरमदुदा सरुक याखे सहीसिगी ओइना इंडिजिनियस लैंग्वेजेस हाइबसिना थीम ओइबा कमेमोरेशन के थोरम अदु पांगथोकपगी मतंगदा STDCM के जनरल सेक्रेटरी के भोगेंद्रजिना हाइकिबदा यूनाइटेड नेशंस ना अगस्त 9 असि मालेम गी ओइना इंडिजिनियस पीपल हाइना पालन थोरम पांगथोकतुना लागले महिरोय बेबिसना लैखिदबगी मतंगदा मियामना संगसिनबा खोंजंगना पालन थोरम असि थेंथना पांगथोकपनी मालेम गी ओइना लैरिबा इंडिजिनियस पीपल सिंगी मसागी हिंबगी हक निंगथिना फंगबा हाइबसि यामना तंगाई फदे हाइबदगे 1995 दगे पालन तौदुना लागले STDCM ना ngasi फाउबदा मैतै मितैबु शेड्यूल ट्राइब के लिस्ट चनहनगदबने हाइबो वाफम मदु हेना सेशन हनबगा लोइनेना सरकार असिना मियामगी इहौ लाक्त्रिङै तौफम थोकपसिंग तौबियो हाइखे प्रोटेक्शन मैम पीर सेफगार्ड मागी लमगी वगैरह दगी कल्चर की वगैरह एवरीथिंग पॉलिटिकल वगैरह मोइद प्रोटेक्शन पीर लेबने दो मैते कोई मैते इस मणिपुर गेलो मी मनी मसीदा कैमते यरनिंग लेते ओनली क्वेश्चन दे कोई इंडिया की वन इंगाक लोग फंगना ना इंडिया की येलो मी की लिस्ट है बस ट्राइब लिस्ट कोई चन भाई से अच्छी तंगाई फदे अथुबदा लोकपम तोक थोक से लोकत पीदना थाबम तोक रिकमेंडेशन थाबी गदौनी हाइबा वापन से समझे नत्रगदी मियाम नारोन सिंह फादब यारो इरांग लाखपे इरांग लायरदी फतनुंगदा सियाना थोकपे याय मदु कनासु पामदे था असिगी 15 गी निमिदांग पुंग 10 रोम ताबा मतमदा मोइरांग गी तोंगान तोंगान मुफम सिंगदा लैबा मसा मसा गी मयमदगी थोकिबदगे थीबा खंगदना लेरकिबा सही नौरिबी नुपी मसा अनि नुपा मसा अमा ngarang the Manipur Alliance for Child Rights MACR Child Rights and You Cry amade police ke kanguna ngarang nungthil pung 3 lom taaba matamda moirangkhom area dage kanma ngamkhre angang sing adubo namthak tawduna puna ba honaramba Raju kowba mioi ama police na fagat pangamkhre atopa mioi amana nanthokuna senkhre hairi pausina hai nanthokuna senkraba malengmanba police ta changirakhre makhoi animak Mahabali da barada laibane haiba khangmangam bagalina masil hangbagi thabak sathari hairi मफम खुदिंगदा नोंग नोंबगी साबगी सांग असुम असुम हेंगलक्तुना महौसागे खलदा अकाइबा लाक्लिबसिंग असिदगे खरा मखै ngakthokpa ngamnaba pandamda ngasidagi wangjing hodamba laibungdagi u sarasing thabagi campaign ama hawdokre badminton lamjing lup wangjing na sinduna hawdokiba campaign adu wangjing gi tuan tuan ba club amadi miyamga khusumnaduna paksena sathagani hairaduna u sarasing asi hinghanba amadi mahusage khal ngakpada mating oinaba lekai lekai gi club singnasu asobo thodang logune haina BLL Wangjing ge mihut L Boyna Fongdoke Mega Entertainment Sinduna Pangthokiba Tarasuba Edition Garnier Mega Mr. Northeast ke Mingthon Laura Krava Ketrimim Lukanan Amadi Taratresuba Edition ge Sanshil Mega Miss Northeast ke Mingthon Fanglakravi Lampong Lakpam Melody Bu ngasi Manipur Press Club ta harau tem okre Mega Entertainment ge founder Avijina Mapungweba Thodang Loduna Pangthokiba Thormaduga Mari Lenena Avijina Lukanan Amadi Melodina Masa Masagi Haisingbasing Utoktuna Mingthon Kya Fanglakpa Asi Lamdam Masigi Sauthokcheningai ni Lukanan na Mr. International Lishingani Taramapan Yaunaba Khalakpa Asisu Hena Sauthokcheningai Oire Haiki First time we took the initiative, we bring the Mr. International competition here in India, here in Northeast. So that was the initiative taken. So eventually how it happens is the Garnier Men Mega Mr. Northeast competition, which is the biggest manhunt of Northeast region, which happens. Whoever won this year, like Lukanan, he won the competition. He fought the battle with rest 49 contenders. There were total 50 contenders. So out of the 50, Lukanan merged out as the one of the most superb and the youngest winner in the history. Isani sabu khangbi khangnabagi platform am pibane to know who you are, what is your responsibility haiba si potse aduga stage am pibana natana aduga handaki sigi opportunity se ayamada nupagi si de koina platform se phangba yang wai ado international platform ama northeast purakpa hai is a huge thing pa ayamana fashion lakpa se nupi ki amba ina starting from laidana adana nupagi smaina nupagi to kholoppa se yamna chawba step am lawe ado I Garnier Men chang padasu I ngamgani nin changi asidam ta ngamini sakhali I got the subtitle for Perfect 10 and Best Designer matam du dai gi designer do dakaran thoksom
मान अबू याम मतंग मैम चावना पांबिरखी अदुगा अयोंद इन्फ्लुएंस तौबा अयोंद गाइड पीबीबा मैम अमा मतंग मैम पांबिरखी सुम हायरगा अई फैमिली की सपोर्ट यावदना ngasi अई सिगी स्टेज फाउबा मैम मान सक्ताक पि तंजा फंगिसे कइदोंगैदे फंगोयना खनजे बेबिसना मिसिगी मायक्ता सेमखिबा जेसिना ममांग लौथोखिबगुम ngasi मणिपुर की मफम कयादा मैरागी रैली चली मैरागी रैली चलीबा मफमसिंगदा पुलिसका मरमरकता चावना मुनबगी थौदोक थोकली खोरंबन बाजार कैसामपाट वांखै उरिपोक लंबी परिंगदसु मैरागी रैली चली थौदोकसिंग असिगी हौजिक ओइरिबा सक्तम खोगी लैरिबा फील्ड लैरिबा खोगी पौमीदगी पुन मिटिंग तामिनसे Hojing makha tapa paugda the Cultural Forum Manipur Nisinduna Rajkumar Sitaljit Singh gi chamaga taret lak suba mapuk kumon thoram ngasi Jawaharlal Nehru Manipur Dance Academy ne pangthokre Laikidrava RK Sitaljit ki mitamda haikaleka tamduna ikai khunuba utpa mahangna iramba isai mektage khangalaba isai ahum miyamda khudol tamduna tahanba mahangna iramba lyric Ketuki Balmiki amadi Sakuntala hariba lyric ahumge punsinba sereng lyric ama fongbana thoram adugi mapungmai basaktam oiki Thoram aduga mari lenana the Cultural Forum Manipur gi General Secretary KSH Rajena wari masa ibada lamdam asige lamyan basaknairba RK Sitaljit ki mapok kumon asi sahi kyadagi pangthoktuna lakpane mahake ningsing kumon asi pangthokpagi maroiba pandamdi sahitya bu pamjaba inkhalakliba naharol singna aiba asige tunginduna chatlabadi sahitya gi lamda hena kumang sakshinba ngamgani haike When Ansing as we could injeraga, Tunga Lakada, Aiba Singsina, Masidagi, when a Tung injeraga, He Manipuri, Saitagi, Manipuri Korilongi, He and a Papa, my gate is Sanchin Bina, Manipuri Lola Masu, Saitasu, Rusa Sapana, Nabata, and Mans of Shangani, Masu, Aiba Sinda, Itin Piba Angadra, Aiba Sing, there was a Angadra, Hypopandum. Lamdam asida niyam gi wangmada mitop sing pusalakpada lamdam asigi miyo singna asoba thodang lawrabra haibagi jingnaba kya leire haina Manipur Muslim Welfare Association gi President Abdullah Pathana phongdokre
ngasi association asige hata da leiba mayalo singda pangthokpa pawmi singa unaba amada mahakna makha taraduna lenga ki oina leiriba law enforcement force kaya asi kadai da sijina kravage mitop sina changlakpa thingnaba lamdam asige mafam kaya da checkpost kaya hangdoktuna mathau tahonba haukrabasu niyam kaina changlakpa mitop sing fagatpa ngamdriba karigino masagi oijaba kharana mangoinaraga mitop singbu lamdam asida pusilakpada achoba thodang lawriba miyosing asi lengakna athubada tigatkadabane makoina sathariba tamthiriba thong kaya asi maru phangna muthat hongdrabadi mitop ki isau ama oiraktuna lamdam asigi yalongmi singi khonguldi mutkragani haiki Baki ngasigi semna 15 August 30 August pikiba 30 August amso 15 August pikiba statement singdadi tasena kanaguma proof amagi na heka tawbagi mong manba mongda haidi ai ngangkhiba loira madu pankhiba tasena harakanda haidi yamna koina su masida hek nuaijada bhai tare tabada media da kaida ujaba matamda kari haba phataba aidi masigi kaino thokani aidi phataba result thokani khotkani kaina hek haiba tasena phataba result thokadori kanago proof amada haibiribra natragana adum laba mito miran chasing pusala iba adum laba geng singdo madu haibiribra haiba phomtang thamje ai koina kaino tawjaningi Catholic School Kanchipur ki principal Father Sonny Thomas ase Catholic Church ki oiba chanabigi wangmada chatlamle haibage chapchaba khudam phangle maramaduna masagi maral yajabaga loinana athuba matamda principal ki fam thadokadabane haina ngasi kanglaifa kanbalup ke secretary general ngamkhai ngakpa luangna pauna kaithel da leiba Jupiter Yambem Center da pangthokiba paugi mifam amada phongdokre mangna haikibada Father Sonny Thomas na satharam liba thong asigi matangda mari lenaba singda mahaki mathakta lokhatfam thokpa action lokhanabasu cherol tharagani haiki required to clarify the charge of having received a sum of rupees 20 lakhs as bribe money from Father Sonny Thomas, failing which we will urge the higher authorities in Rome or the Bishops' Conference of Asia to probe into the matter by a person holding the post of a cardinal god. Hairisi akoina tahoningba kano wakalona mani Kendra gi MLA ke Leisiona ngarang Kamjong High School da hodokre thoram madugi athoiba mithunglen gi oiba warol piraduna MLA Leisiona lamdam asida ngasidagi lengak asina school fagaransi haiba mission ama hogdoliba asima yamna matik chaba amani loinena chingda duty tariba oja singna masa masa gi mathong masak khangna thabak tawrabata da sakhotpa khunai ama purakpa ngamgadoribani haiki thorakpa khaktana top post phangmanati competitive exam crack tawunati government school dai thokpasu mayam leiri best school si mapanlom dadi government school na best way isa gi kamjong imi na okhul da yumpham leira yum sar leire imphal la leire ai yum di tawdre sadre ai mafam dadi kier lodre how do we expect that people from outside will come and stay here Manipur updates na sinduna mapan suba Mission Green Manipur gi saruk amoy ngase lamlai gi Kango Chingda usara kya thakre ngasi gi thormadu da DIPR gi director H Balkrishna Manipur updates ke advisor T Hero CRPF Langjing ke commandant MK Singh na athoiba lengbir pasing oina saruk ya ke thormadu ga mari lenena Manipur updates ke media coordinator Rojen Leimapopom na ngasi fawbuda Manipur updates na usara lisingani ga chamanga humfunipan hena thakre usara thabagi thabak asi sahi asi koina ngasina loiselagani adumoinamak nongmaijing khudingi lup asina thakiba usara sing asi yengsinba amadi senaduna mapung marai faba upambi amamam ohana bahonagani upambi sing thaduna mahausage khal kaitharakliba asidagi kanna bahona minasi haike advisor Langjing akoina ngasi sinjaraiba asi akoi ngasi mapanlak suba sinjarakpa sida akoina hojik phauda uchara handaki season da lising aniga chamnga ga humfunipan akoi ngasigi tharaga sumaina akoi handaki season sigi plantation si tawjagre Shiksha Vikas Committee Manipur ngase Bal Vidya Mandir Complex Palace Compound laiba mafam asida usara thabagi thoram ama pangthokre Executive Committee gi Vice President 1 N Munal Maitaina ainga sage khal kahendana thamba haibasi mipung khudima ke thaudangni adubu usara thaba khaknatana uyan thattana ba honabasu chumgani haiki Amaromda Haraurok Tangkam Gram Panchayat ki Pradhan Laisang Them Kulachandra gi minyang makhada Gram Panchayat asigi manungda leiba ward singda usara kya thakre kumginong matam sana laktabadagi thengnarakliba kudong sadaba kya asi yenglaga usara thabagi khongthang asi lokhalakpani haina
Uthabada saruk yakiba Pradhan Kulachandrana Fongdokre. Manu Makataraduna, Gram Panchayat Asigi Manungda Tangkam Awang Lekai Ward number 7 Amadi, Ishika Yumnam Kuno, Ward number 2 da Puna Uchara Lishing Hena Thakre. Makatanasu, Kongtangasi, Lokot Kigani Haiki. Wat mapal leriba Pradhan Koliba, Wat mapal Lejeriba Sida, Ujik Wat Anigi Thare. While Ani Thariba si, Ujik Thariba Pamasi, Yumnang Part 2 Isakabo, Ponba, Watkini, Ujik Thariba Pamasi, Aduga Lunana, Aquina, Asi, Wat number 7 da Ama Tangam Awang Lekaiga Taje, Masi Aquina. Uchar Yam Dravada, Animaxina Punjalaga, Lissing Ohumuki Mayadi, Ujik Mak Thare. Nona Makatava, what Lehori Batari Shishu Tagado Ribani. Paugi Maraktan at the Brema Tangalumine. Thangmiban GM College Road Laiba GM Departmental gi Ahan Foundation Day August 3 Thogle. Masiga Mari Lenana soap asida fangliba item singda akhanaba discount pijaragani. August 3 gi Horaga, August Hasima discount si pijaragani. Pijariba Kudong Chaba si GM Departmental the Links Breton Lobio. Fanganjari item sing the grocery items, Nupagi, Nupigi Amadi Angang Singi Oiba, Joki, Calvin Klein, Macroman, Macro Woman, Tommy Hilfiger, Hariba Brand Sing Asigi, Firol Kaya Amsu Pambiragani. Lengsin Biraksi GM Departmental, Thangmiban GM College Road, contact number 977485853. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaitel Asangbi, Imphal East. Breaking Matunda Makadaba Paumu Pijari. Nasidagi Sahi Mari Mamanga Kangoboki, Ikop Ningtodagi, Usara Tava Horakiva Adu, My Park Lehavigi Harauta Puntopagaluna, Utasi, Uhingansi Havahiramda, Nasi Usara Tavaki Tormama, Voluntary Network for Green Art Kangabong Sinduna Pantokre. Usara Tava Duga Mari Lenena, Network Sigi Convener, El Devena, Nasi Tenariba, Mausagi Kalkaitarpagi, Awabakasi, Ekoi Mivena, Uayan Tapadagi, Oirapani Habisi, Ekoi Kudimuna, Kangare, Adubu, Ekoi Kudimana, Utazin Bamadi. Hinganbagi Tavakti Itotonade, Maramasina, Voluntary Network Asina, Miam the Paujalama Pinning Bamadi, Mausagi Kalunga Tambada, Todang, Loning Badagi, Usara Tapaki Tabakasi, Satarkivan Haike. Mamang Taka Utaraga, Poto, Dunkar Sakiba, Olaputai, Jingumatanda, Udilamdava, Masinango, environment can have a Wahiji art as a Pahung Parakdava. Amadi, Equino, say couldn't Ulag Marimatava, Adu Udi Amatalatava. Unamoxina, no Magi, Morel the Hena, Manxilak, mentality the home Balatava. Masik home was a Kaitum change, Profonava, make human mentality the home Balanava, when I see a single, Utasi, Amadi Udin and Seva, Timsia, Panbayabadi Voluntary Network Asina, Nasi Fawada Puna Usara, Lishing Manga Satre Takre. Masigi Manunda Usara Lishing Ohumlom Hena, Mapumari Fare Eduga, Sahi Sigi, World Environment Degi, Numitage, Hogduna Puna Usara, Chamapanum Takre Hairi. Ngasi Jirigad Vagan Kasar Asamda CAFN PD Laborers Welfare Association Sangai Pro Lamfel Imphal Nasinduna Jirivam FCI Godown Sinmi Singh Amadi Jirivam Railway Station da Leiriba Sinmi Chamaronga Puna Kusumal Matik Chana Pidriba Sigi Matangda Miyamgi Oiba Mifamama Pangtokre Jirivam Masida Hanadage Tabak Sujariba Sinmi Singna Tabak Leptuna Leiriba Si Yanaba Puraknaba Honabagi Mahuta Silchar Kasar Asamlomdage Awaiba Sinmi Singda Tabak Suhanba Yaning Dehaina CAF and PDLWAG General Secretary Romendrajit Marangshana Paumi Singda Fongdokre Jiribamgi FCI Godown Amadi Railway Station da Leiriba Sinmi Singna Matamga Chanaba Kusumal Matik Chadri Fauba Tabak Suba Lepa Haiduna Leiringai Cherak Asida Jiribamgi Railway Station Asida FCI Ge Cheng Puba Rail Ani Lakpadagi Tangai Fadana Lever Mathau Tabana Maram Oirega Authority Amadi Police Singna Kanna Honaduna Kusumal Matik Chana Pidri Fauba Tabak Suzaroi Hariva Lever Sing Asibo Namdana Faraga Puduna Tabak Sudrabadi Matang the Swalloy Haiba Si Lever Singbu Kongong Hanbani Association Ashina Yaning the Bafongdokli. Magangi Lady Hana, some the Assam, by Kachukanda, Kogi leveraging Sisu, Association, the Honor process of Waluna, Makoi Sisu,
रेन हेड की डिपो की थबक से लेपद मखोजु रेन हेगति बाबुद थबक लेप हाइबसे कोई चप माना कोई ngasi ware se lepale akoi gi labor gi right ngau na budana tra makoi na absent na thokiba koi order du mo na masana du violate to jabani masita se na association ya banga moi makhata na khongjang lepta na koi demand je phangdribo kusuman akoi na demand to jari kusuman perfect lu pataruk se yaudi koi demand sanction gani Handak sahi asigi oina nonglik na subana maram oiduna longmi kaya awaba magnari ngi chairakta wangu tera kong awang lekai da laiba haikam siamba ge lofam amada engine sizinaraga ising singduna hayeng low lingne ba honari ngai da ngarang numidang sakhang da bamiai kharana low lingne ba thamba lohol sing hida kapsinduna manghalam le masigi sumathakta low ling ba loiraba lofam da su masakhang da ba hidak ama kapsinduna manghan bagi thabak satharam le haina pawdam lakhe hidam masigi matang da lowpugi maikai dage longmi singna asugwari ngai talak sida asigumba thabak satharam basi pende masigumba thawng asi tawbiganu hojik low pana bahana riba lofam asi hangduna legadori bra haibasi asobo hang ama oihori masigumba thawng asi tawbiganu haina TOMTV ge maikai da penda wafum kaya phongdrakli Bharat Swabhiman Trust amadi Patanjali Yoga Samiti Manipurna Imphal East District ke Yorbung gi Maira Paibi Lupsing ge khusam duna ngase Yorbung High School gi akoibada hidakana ba pambi sing yauna usara samarom thakre Jaributi Divas amadi Banmo sabka mari lenena pangthokiba thoram maduda Bharat Swabhiman Trust Manipur gi Rajya Prabhari Sagol Sem Prameswar yauna Maike som gi me kyana saru yakhe The Welfare Association for Blind Manipur Nasin na takyal dalaiba blind home da ngasidagi hongna sa thagadaba fund drive ama hawdokre hawkiba sahi mga taruki mamangda sarkar na piramba sel gi mateng lepkiba amadi atop sel gi tengbang fangdaba na maram orga takyal dalaiba home for the blind da lerekpa awar passing khajitang oribasu menkhanabagi pandam da ngasigi fund drive asi sa thabane ngasigi drive hawdokpa asida toan ba donor kayana home asida leiriba mahiroi singi damakta Kangthon ani computer set ani kg 38 ge gas cylinder amadi stop loinena sel gi mateng kyasu kusinaki hariba drive ase inglising ani kungi February thada pangthokodoriba the blind welfare week fawba chathagadabani hariba drive asida miyamna nungsibiduna mateng pangbiyu haina association gi maikaidagi phongdrokli Aina Tinkrava Lalulup KYKL na mamang thaktage pangthoktuna lakpogum sahi asigi oina ngasi kuntaruk suba athopa singi numit lup asigi ahanba ani suba ahum suba battalion unit ching transit camp sing amadi kanglaipa ki mafam khudimakta paksena pangthokre haina lup asigi secretary publicity and research AI5 gi cherol aman hairakle cherol asina makha taribadi aikoi yeknabagi makhutta sangjagadabagi mahut isa itomta sidokchabana sarukcha mehena fai haiba mapau puduna KYKL ge kuntaruk suba athopa singi numit asi mapungoiba thoram ahanba battalion da Captain Dana Sio Miam gi Yawal Lanmi MYL Head Quarter Amadi KCP Miam gi Fingang Lanmi MFL gi Chief of the Army Staff H Ibom Sana Matangsina Thoromapu amasung athoiba mithunglen sing oiki aduga Miam gi Yawal Lanmi gi Lieutenant Colonel Adjustant Ingba amadi KCP gi G3M Robin Guest of Honor sing oiki Thoromaduga mari lenena Thoromapuna lupki firal tangkhai sing thaduna ningtam lanfam da thawaina pontha pikraba athobu singi mafam da leisukat pagalonena minute ani tumina leptuna ikai khunba utki haidri Kang sikpadagi sandokpa laina yauna matam gi oiba laina singdagi ngakthoknaba nongmagi oiba homeopathy based free health camp amangase top khonang khongda leiba EYDA gi complex ta pangthokre Youth Adventure for Rural Development RD na 10 bedded homeopathy hospital Singjamai gi medical superintendent ge khusam naduna pangthokiba camp aduda Dr. Taret paramedical staff manga amadi YARD yard ke member kaya na saruk yakhe hida langthak kya su lemna yanthokiba camp aduda skin gynae tonsil sinus amadi angang da naba laina kya su lemna layangkhe camp adugi matang da yard ke chief functionary Thoksom Sudamna yardna leptana pangthokpa camp asi saruk ama oina ngasi homeopathy based free health camp asi pangthokpani hojiki matamda thokpa laina sing kangna sikpadagi sandokpa laina sing amadi nupi amadi angang singda thokpa laina sing asi matam sana laingduna fanaba nganna laingbagi thabak asi paikatpani ngasi gi camp asida chawrakna mioi chamangarom laingbagi pandam thamli haiki Singjamai da leiba 10 bedded hospital homeopathy na hidak ki mateng pibirei loinana homeopathy Singjamai busu yam thagachaba phonokchari medical superintendent na mating pangbibagi damakta program asi pangdok chabangam jabani ko doctor ahum phami
ꯗꯣꯛꯇꯔ ꯑꯍꯨꯝꯁꯤꯅ ꯑꯅꯥꯕꯁꯤꯡꯁꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯅꯤ ꯂꯣꯏꯅꯅ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯑꯗꯨꯒ ꯗꯦꯡꯒꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯁꯤꯡꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯨ ꯄꯤꯖꯔꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯇꯝꯒ ꯂꯧꯃꯤꯟꯅꯁꯤ 11. India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440164. Welcome to Times of Manipur. This is Haripriya Chongrang giving you news in Hana fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi Kangla Bebisana gi mihat yaning de misi asigi aseng ba langla langjil putho haina taksiluduna ngasi Manipur gi mafam kaya da thamaiban amadi atopam pham kaya da satkiba maira gi rally police na thugai kre mafam madu da oriba amadi tongan tongan mafam singda oriba maira rally gi fiba madu akoi gi field da leriba akoi gi pawmi de gi minobo pawdam pune yaminase यामने एपिसेंटर ओरिबा कोई थामबन एथलेटिक यूनियन थाउ ग्राउंड हाइना खंगना बदु क्लब तुगी हेक मायोगना बदनी ngasi esi asugumba bebisna mesi gi mari leinana sengkhaba jesina lauthokiba koigi tampaki mafam kudingda koigi maira gi khongchat chatnaba lauthokiba gi matungina ngahaki mamangda manipur gi mafam ayambada koigi haiba koigi mayai khongchat chakhiba gi paw koina mayamda koigi pawdom jakhre aduga maruoina hadiba koigi maya khongchat asdesida thoidongna yam kanna koigi pamdaba todok thokidaba tar Maruna Kogi Wankayama in Nongmaibunda, Kogi Ngak Sendana Lady, policing na Kogi Kongjelo Singdegi, Kogi Mainam Mulaga Mutatli Habagi, Wahodagi, Kitang Munaba, Adumba Toki Haiba Pau, Asinatana Koi to Dopa Pandaba to Topagi Pau, did like Teadumapu, Mapama Sikatana district, Kogi, Atopa district, Mapam Degi, Hariba Kogi, Nasiki, Lautokiba Jason, Lautoba Konchasi, Kogi Saugat Boina, Mapam Pudinda, Maira Lichatki Habagi, Koina Pausu Pangangami district, Sitagi, Ningsang Bayari Basi, Nasi, Queen Lautokiba JC, Kongjing Sigi Mamang, the Garangsu, Mapam the Lekai, the Wakan from Pambin and about Lautokibi Matung in my partner Garangi, Wakan from Pamki Baquena, Tenakado, Nasi Sisu, Dugumba, Quigi. Changsil leba khongching asigi manung channa haiba tare oba koi gi mairagi khongchira si chatbani aduga hayengsu jesina koi gi hairi ba koi thau ground si maktada khuthang charai hen bagi dugumba khongjana ma changsin gani haiba gi dugumba lauthokiba leire koina panba yari basi JSC gi dugumba co convener Pratap huji mak jail manung da leiraga koi gi charai hen bagi khongjang changsil lebani aduga koina panba yaba topa pawmana hayeng asi koi gi hairi ba misi is da chenaram ba yai hadana police na phajaga leiriba koi gi Ferozun Robinson Court Putopagi, Dugumba, chance Hybatari Dugumba, Sabu, Labia, whether people sit who is going hung by Aribasi, Nasigasuma, Quigi, Maira, Reliasi, Maira, Conserasi, Mapam Cutting the my partner, when a Pantoki Bagidumba Paule, Amarum, the police Nasuyam, Kana, Quigi Panda, dosing talked another high than Mapam, strategic way of points in the Chai Tokuna, Hide of Kongjang, Quigi, Mairagi, Conserasi, Yamkana, Sandoraktana, Quigi Panda, but dosing talked another Yam Kanba, Adumba Chixing Torang, Lokaki, Hausa. Maki gentle in a Panzarabada, Jose Queen Lazari Mapam, Simak the Adugum Quigi, Kongjang Dugi, Saruki Mamiam, the Tabu, Udre, Mapamasita Yamna, Mikum now sing a Quigi policing, I talk to Nahari, Kongjang Si, Kongjang Loising Aduna, Tamil Manundo or Lazargas, Mapan, Tolok and Nabagidum, Chechen Torama, the Amkana, Lokat Pigibagi, Quigidumba, Mamima, Taba Pangi, Masikatana, top of Mapam the Su, Yam Lava Police Kambuna, Lali, Quigi, Maira, Kongchet Gedumba, Kongjang Loising Adu, Matayal.
ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯟ ꯖꯣꯟ ꯍꯥꯏꯕ ꯇꯥꯔꯦ VIPꯒꯤ ꯖꯣꯟ ꯁ꯭ꯋꯥꯏꯁꯤꯗ ꯆꯪꯉꯛꯇꯅꯅꯕꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯉꯤ ꯑꯗꯨꯃꯛꯄꯨ JSCꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯑꯁꯤ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ JSCꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯨꯊꯥꯡ ꯆꯔꯥꯏꯍꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯅꯠꯇꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯊꯣꯛꯂꯛꯑꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯃꯃꯤꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯖꯦꯟꯇꯜ ngasi numidang mairagi rally chaliba amadi mairagi rally sing adu police na thugaikibagi min ubo paudam TOMTV gi maikaidigi miyamda paudam nakhiba amadi khudol tamkiba akhoi mihut kesi bom kona thagachari hoji miyamda makada pau pijari Kanglaipak art loving artist kala institute na sinduna thabam amachuna chatharakiba theater workshop ngasi loisinkhre ngasi BT road ta leiba rumhal theater da pangthokiba workshop loisinbagi thoramatuda akhanaba mithunglen oina saruk yakiba AIR national ge top guest artist ama oiriba folk singer I Padmavati na art haibasi yamna pak chawba matimagun leiba lam amani art ki lambi da leiriba me khudimangna hongna lonchat amadi thakha khangna chatpa mathau tai haiki Thoramadu da saruk yakiba kalagi advisor Moirangthem Balana artpu pamjaba inkhalakliba naha singbu lamjing laptakpiba loinana makoibu yokhat hanabagi pandamda workshop asi pangthokpani Manipurda nupan nupi sarga lila tawbada yamna pakchai amadi chunai adumapu nupina nupa sarga lila sanabadadi kadai fawba yauna chunaribage haina khananaba honakhe hari Mapanda satlaga tamjaruba Manipurgi manuda tamjaruba artsida MA loisanjaraba BA loisanjaraba moi group naharon singsina magi haijaba CR singdo angang singsida amadi lilabu pamjaba yaudi haujadraba nupi oibi ahan singsida moina CR tawjabani nupi singsina nupa saraga lila sidi tawba singamdaba ipak paktaba dong tawba simbasida sigi challenge sida akoina karai bong nupi sina tawba muk yagadage moigi matau tamjaraga akoisu karmaina sigi kano se tawba yagadage habisida simbada singsilaga nupi ngaktagi sija koina workshop se tawjabani Manipur lenga ki mari lena basingna lamda masigi lawfom sing ising marang kaina leire lawfom sing loina law pan khra haina lawjarabasu Thawbal district ke lawmi kyadi nong tarakhi gedra haina mangduna awaba kaya mayuknari August thagi thakai helaba fawba district asigi turel ithai lawkhong leitabam famge lawmi singna mangdamak mangba churaktraba nong churakhini haiba thajaba thamduna law udaba yade haiba wakalonda makal makha kya gi pambai sijinaduna law lingnaba akanba thorang sing paikhatnari Aikogi Pawmina Thawbal district ke Khongjom ge akoibada leiba ithai khong amadi turel leitaba mafam sing ngasi koina chatuna yenglubada papal sapam texam chingtham lausipat langthawal hariba mafam sing asige local singda lawdi palaga ising leitaba law panba ngamdaba amadi ising leitrabasu nongbu taraklabadi khara oiribasu mahai charagani haibagi wakhalonda leikangda karni sijinaraga law linghaubasu thengnarakhe Umang kansi umang yokhatsi amadi uwa kaya thaduna mahosagi phibambu manghandana thamnabagi pandamda lamdamsigi lairik laisu hairiba naharol singna pulaga semba friendly environmental warrior FEW Jeribam Kowa Loop asigi nupi khaktagi oiba friendly environmental warrior women wing Jeribam Kowa nupi taratare na saba executive body ama semkhre Jiri News Network ke conference hall da pangthokiba pawgi mifam amada nauna president khalavi S Rosimala Devina ngasi nauna miyoi taratare na saba executive body friendly environmental warrior women wing Jiribam asi semkhibagi maramdi friendly environmental warrior Jiribam na hogdokiba Jiri green mission asida nupi aikhoisu environment kanbada nupa nupi punna thabak tongminerabadi hena saukhatpa amo oigene haibagi wakalonda women wing asi sembani haiki Bambu amuk kangkhatsi habigi pandamda akoina asi sembani akhanana nupi oina sembagi maramdi Saba matamda nupi nupa khaktana amata oina pulap saminaribani asumna nupi nupa right chap manai right manabagi matungina sabagi amadi inkhalak akoigi environment asida uwa thabasi jo koi nupi nupa amata oina uwa thaminasi habigi pandamda akoi nupi gi wing asi semjabani Royal Academy of Law Oinamge Kuntaruk Suba Foundation Day cum prize distribution ceremony ngasi Academy asige seminar hall da pangthokre thormaduda
Manipuri University Examination 2018 and 2019 da top 10 chalakraba academy asigi satra singbu asamba mana mathum piduna ikai khunba utki. Tharamadu da Oinam Assembly constituency ge ex-MLA Dr. I. Ivo Hanbi Singh Royal Academy of Law Governing Body ge Secretary O Ivo Soba Singh. Lising Magachamapan Marifutra Mari Vasista Asarya Awardee Amadi retired ZDO NG Nava Singh District and Session Judge Senapati A. Noktuniswari Devi JMIC Civil Judge Senior Division Imphal West L. Rina Devina Chingbana Saruk Yaki. Atoiba Mitunglen Oiki Amadi Saishida MU Naloba LLB exam da first position holder Oikivi and Vidya Bharti Apopa Narasing Kaino na Mahana first Tarakivage Maruina Maramdi Maki Apopuna Pamjava Sinpam Oibana Maning Tungange Kanbigini Haiki. Lairiva Lever Lobu Lever Kotka Punchin Kivagi Mayokta Amadi Sales Promotion Employees Conditions of Service Act 1976 ki Makada Sales Promotion Employees ki Statutory Working Rules ki notification Thokpinaba Taksileduna Center for Medical and Sales Representative Union Northeast Region ki Thongmi Singna Khongjang Changsing Krai. Assam ki Sojaina na Taraba Manipuri Nupi Singna Amato ina Pulaga Ngasi Hozai gi Parishad Bhavan da Manipuri Women Literary and Cultural Organization Assam Koba Lup Ama Sem Krai. Organization asina Assam da Lairiba Sotharaba Nupi Singbo Lairik Laisu Haihanba Nupi Singi Nata Sankirtan Hogatpa Amadi Kunaida Nupina Mang Thana Lamjingba Haibo Wakalonda Lup Asi Sembani Haina Lup Asi ki President KHH Malayana Fongdokre. Paugi Maraktan atin babre matanggalong binasi. Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok kangla bada ngauroi daw kana bu leibu kangla Break matung da mayam mutaram nok chobag loina na makataba sanabik pau phongbigani. Maisnam Mairavaluwang, Yonex Sunrise 28 Krishna Kaitan All India Junior Ranking Badminton Tournament 2019 Under-19 Boys Single Game Champion Oikre. Ngasi loisin kiba tournament adu haukiba August 3 dege Haryana Badminton Association of India gi minyang makada Haryana gi Panchkula da pangthokibani. Thasigi kunmanga da Indonesia ge Bitan da pangthokadoriba Asian Ironman 70.3 Mile Championship lisingani taramapan da saruk yanab gidamak Manipur ge Laikuram Biten khalakle. Mahak thasigi kunda championship asida saruk yarunaba Indonesia gidamak India thadok lagani. Biten Haujik Pune gi Back and Center Army da thabak tawri. Mahak Kongbo Bazar da leiba Laikuram Ramkumar amadi Laikuram Subasini anige masanupani. Biten haukiba sahi lisingani taranipan da Balewadi da pangthokiba 70.3 Iron Distance Triathlon da mai pakladuna championship asigidamak khalakibani. Lamdam asigi nupi football sanaroi El Asalata Devi da kumjali singani taramapan kungi oina Women Footballer of the Year gi mana piragani haina All India Football Federation AIFF na lauthokre. Hojik Bihar ge Hajipur da leiba is Central Railway Headquarter da football sanaroi ama oina thabak tawribi El Asalata bo AIFF na Women Footballer of the Year khalle haina lauthorpada Union Railway Minister na haraw phongdokre. Union Railway Minister na mahake Twitter da El Asalata Devi bu kumjali singani taramapan kungi oina Women Footballer of the Year oina khalakpa asi
Indian Railways ki chauthokchaningai ni haina singthakre amarom da East Central Railway gi General Manager LC Trivedi nasu thagatpa phongdorokli Tha sigi tarahomdoi amasung taramarida Sai SAG Hall ulogda pangthokiba kunmathoi suba youth kunithoi suba junior amadi kunhumdoi suba senior state level weightlifting championship lisingni taramapanda gold amadi silver medal lobada natana women team champion oirakraba thongju Sigonglei Development Club ki sanaroi sing harau tayamna opagaloinena asamba khodol pidana pungning thogotkhre haina club asigi secretary na thadorokpa serol amana hairagli serol asina makha taribadi championship aduda kg nifu manga senior kanglupta height Jinarani na gold kg nifu mapan gi junior kanglupta th sanjuna silver kg yankhai manga dagi yankhai mapan phawgi youth ki kanglupta na Sandrela na gold amasung kg humphumari gi kanglupta na S Nirupama na gold medal ani lobuta natana best lifter gi manasu phanglakibani hairi Hayengdagi hogduna Brunei da pang sathagadaba tarasuba Junior Asian Wushu Championship ta Bharat ki mahut sinduna saruk yagadaba Manipur gi sanaroi taret amadi coach ngasi Brunei da thungkhre ngasi Brunei da thungkiba Manipur gi team asida coach oina Maibam Prem Kumar sanaroi singda H Karnajit N Kaiku M Malenganba Y Ichel Tombi N J Kazal O Malenganbi amasung L Nelson maite yauri Manipur gi sanaroi sing asina Bharat ki amadi Manipur gi mingchet purakpa ngamba oiresano haina Wushu Association of Manipur gi Secretary H Jayadeb na thadorokpa serol amana phongdorokli serol asina makha taribadi September 15 dagi kun fawba Chandigarh gi Punjab University da 19 suba Junior National Wushu Championship ki trial athuba matamda pangthoklagani trial selection asigi damak sanaroi singna mari leinaba se sangsing association gi khuthangda pisilaknaba khanglakli Hojing asi nungtil da phongna kiba Manipuri pause singsige marobe pawng pune yengminase Kanglipok ki maira aikhoi gi yeknaba kanano haibadu masak khangdok patai chief minister mioi ama mana kakthalaga halaga hudoklamle winger gari na thomada mioi ani sire asalata da sahi asigi khwaidagi fawa footballer gi mana pigadauri KYKL na kuntaruk suba athoba singi numit pangthokre Bebishana misi SIT semduna thigalibasi miyamgi apenba oidre RJSP School amada oza amana mahiroi tara lairik tambiduna leiramle Kangla Paw Bisnupur jila gi upokpi amadi tokpopi lonabada tata winger na thombada lambida chalamba ahum sire aikhoi gi lebak tungda kari oirekadagi khanbada kiningai oire yengnaba masak khangdok patangai fadre Biren Ipa ipusingna lon mayek amata watana thambirami iningthau Pandam Status of Indigenous Peoples a case study of Mitai E amadi I gi marakta Mitai Maitai khaidokpagi chanabi loisinaba honasi Chief Minister Melal saphonglakibagi 13 suba mapokuman pangthokre Asuk chawkhalaba matam asida migi mayekta mipal tangduna leiba haibisi ikai ningai ni ningthau Education Minister leina Hairoki School sing sothaduna leiri MSU Tata winger na thongma yauna mioi ahum leikhidre Bogzel Mitai Maitai scheduled tribe list ta chalhan batangai fade Bogendrajet Ipa ipusingna thambiramba tanglaba lansing yokhat pasangi iningthau Kanglada ibado pakhangbage paphan chingkhalagani Aroibada maroiba pawmukna phongbigani Chingnaningai oiba misida laikhidrabi mahiroi bebishana misigi asumba langna langjil puthokna bataksileduna mafom kayada mairagi rally chatli Tingnaba amadi ngak senaba honabada policing kharai khanakidre Mayai kaba chinjak amadi niyom lana changsilakpa miyoisingna yosin kiduna Mitai furup asi mutkiba yabagi akiba leire haina Manipur gi Chief Minister N Birena nungangba phongdokre Lok amada kai ani kunba yadabani hojikti chiknaba hore Nom nudrabasu kengadaba koidraba lengak amani haina MPCC gi President Gaikhangamna karemnakre Amadi lengakna mahiroi bebishana misigi asengba langla langjil puthokpada matam tinthaliba asi laibak thibani haina RJSP na ninda torokli Ngasigi oina di matang sida Manipuri Paw lojare Times of Manipur gi Manipuri Paw ingbir besing bom kona kurumjare